Mayam taram noksari loinana channel sina ngasi semjagedoriba video se channel sina mamang digi leptana thagatsarpa adugumba khubak maiga mari leinaba video sing aduga mari leinana ngasi su mayam khudol tamjage hariba ngasi ge video se masi ai hakki subscriber ai hakki viewer haitar ko mahaki result se PDF to sudum thakre ado mahaki result ai amuk video oina mayam khudol tamjage tawjabani aduga loinana khubak maiga mari leinaba adugumba video yengbining adum yauragasu aige channel asida video se 60 ki mathakta adum yauraga leibani ko khubak mai ke mari leinaba aduna adom gi khubak ki karigum am khangning ba leragasu adum aige channel sida sangsilaga adum yengbada phangani haitare ayamba adum yauraga leirabani ado ngasi gi thagasaga doribasina aihangna mayang sum yengjabdo madugi result do PDF file oina result akhoi WhatsApp ki through thana baneba ado ngasi sidi video oina mayam su khangan jega haidana smain thamjarakpani madude aine piriba mahaki khubak se adum mai khubak se adum ningthina phajana leiba adugum mai moi haitare akhoi miyob se khubak mai sida mayek seng ta ba seng dana ta ba haiba am leiro haibadi mai jening tina phajana seng na ta ba aduga kanagumna mayek seng na ta da buslei aduga mai yamna kukai haitar ko mai se aroi bida amaga kakthana ba mayam asulei ko aduga mai yaw da buslei masi isam samna ngasi ini yengjagedurba mioi se masi ki matungina de market khubak si ki matungina masi mai je seng leibani mayam su dum khambirangani ko ure ko aina video sida hapsarabani mahaki mai si ki matungina mioi se masa mau phaba haksang sengba adugumba mioi amagi khubak ne loinana mioi si honaba kanba adugumba mioi amana haitar habadi thaba ingang sugono kanba adugumba misagam oigedoribani kanagumba mai phajana ta dabasina akhoi thaba ingang kya kana sudaba adugumba isam samna akhoi awaba thabak sudaba gumba harasu yai haidi phajabarom da haitar ko aduna tragana khitang kanorom da hairagana akhoi mai phajana ta dabdi kya suning daba mini kaina haibasu yaweba adumukti haijaroige ado mi gini haibadi kanagumba mioi mana olom paiba leidana sigumba haidi thot noba adugumba mioi gina mai mangonda leiba maiga akhoi nung paiba haibadi nunggang paiba thabainga wana sujaba kanguga adum khenaragani ko adu ngasigi mahaki mai sigi matungina de mahak ase thabaingang su adum kanba haibadi honaba kanba khangba kanba aduga masa mawju phaba hakchang sengba adugumba mioi amagi khubak neba somgi khubak ta sudum yengbi wai tar ko mai je ningthil sengna leibra leitabra sengna leibra leitabra haibaduni halain da mayek sengna leitraba mami sami toroba adui targadi mi adu heart ka mari leinaba anaba dum thengna ba yawgalli adu main tawdana lifeline da dumai lerga su haksang I nungsi sengdaba anaya yawba toina naganba masamo phabo idaba adugum oigalle sigumba mai sengdabai matang side dum phan ba yai ko haibadi miyo ase ahana dum yengjaba matamda asigumba mayam thengrakpa matamda haitare hakchang chajel taw humang ta hallo haiba wa se adum ai am adum hai tariko haibadi aini yengjariba miyo singja makhoi gi mai da khitang kanom lergadi masamo phanaba adum da hana focus loi piba yam kanna hekta kano tawdana khotana gym jatana khotana tawdragasu ayu angam da hogalag hakchang chajel tawba inkol koiba imung monungi thawengang loisan khosama tawda adum hakchang adum phaba nga tan haitar hakchang I nungsi senganba humang tahan basine yam pharise aduna miyo yasigi wenadi anayak sikya kana leiroi ko ma ki khuba se ai mayam da dum magi result se dum mayam su dum yengba nuaina haitare adom gi khubak tasu ma ka chanaba yaubra yengbio adum chanaba adum yaugal haitare aduna kamai legi habdo myam khaminasi mai singje adum mayek sengna leiboire ahang su maman haijakre madudi mayek sengna ningthina leibani na miyo ase masamo phaba adungumba miyo amagi khubang mami ni haidana samain thamjage na ahanbada ina thamjage doribse akhoi hairline se sidalai riba line se hairline si line hariba hairline si ningthina leiba maramna miyo ase minungsi sawba mi awabu buda nuaitaba mi gi mateng tawnaba honajaba thamoi nowba aduguma misak ama oigani haitare kanaguma miyo amagi awaba thogdo ama thokpa matamda natragana karigumba mahana film ama cinema ama yengba matamda awaba mata ama lakpa matamda thamoi sontaba habadi minungsi sawba aduguma misak amane mi gi awaba ubada nuaitaba mi gi mateng tawnaba honajaba misak amane loinana hariba miyo ase mahaki thamoi ase adukimatik sawba maramda nungsinuonda amadi yoban pusi gi matangda su mahaki life partner bu mahana yamna luna tawjaba aduga loinana partner ga mari phaba aduguma miyo oigani loinana hariba mahaki hairline se masida crossing line kharabudi lai ado yam ka hena leibanati aduga island khara form lai island se akoina
ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯕꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯕꯃꯛꯇꯤ ꯅꯠꯇꯦ ꯂꯥꯏꯟꯁꯦ ꯇꯠꯄꯁꯨ ꯅꯠꯇꯦ ꯑꯗꯣ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ BP ꯑꯅꯦꯝ ꯑꯋꯥꯡ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯃꯥꯏ ꯂꯥꯏꯟ ꯑꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯕꯨ ꯃꯥꯏ ꯂꯥꯏꯟ ꯀꯧꯋꯦ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯂꯣꯏꯅꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯨꯡꯒꯤ ꯈꯟꯕ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯍꯌꯦꯡ ꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯥꯏꯅ ꯌꯥꯝ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯥꯏ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯒ ꯂꯥꯏꯐ ꯂꯥꯏꯟꯅ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯑꯅꯤꯁꯦ ꯑꯌꯥꯝꯕꯅꯗꯤ ꯁꯝꯅꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯝꯅꯔꯒ ꯆꯠꯅꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤꯗꯤ ꯁꯝꯅꯗ꯭ꯔꯦ ꯇꯣꯉꯥꯟ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯅ ꯂꯩꯅꯤꯡꯗꯕ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯃꯁꯥꯅ ꯂꯧꯖꯕ ꯃꯤꯒꯤ ꯀꯌꯥ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟꯁꯤꯅ ꯇꯦꯜꯂꯝꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯀꯟꯅ ꯐꯕ ꯑꯣꯏꯗꯦꯕ ꯈꯔ ꯆꯦꯛꯁꯤꯟꯖꯒꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯇꯥꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯥꯏꯕꯗꯤ ꯃꯥꯏꯟꯁꯦ ꯌꯥꯝ ꯁꯥꯡꯕ ꯇꯨꯡꯒꯤ ꯋꯥꯈꯜ ꯌꯥꯝ ꯈꯟꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛ ꯃꯁꯥꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯂꯤ ꯑꯗꯨꯒ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯂꯣꯏꯅꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤꯅ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯂꯩꯔꯝꯕꯒꯤ ꯑꯐꯕ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯑꯩꯍꯥꯛꯅ ꯊꯝꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯂꯥꯏꯐ ꯂꯥꯏꯟ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯄꯤꯖꯈ꯭ꯔꯤꯕ ꯇꯥꯛꯆꯈ꯭ꯔꯤꯕꯗꯨꯅꯤꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩꯑꯕ ꯃꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯁꯦ ꯀꯌꯥ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯂꯥꯏꯟꯁꯤꯡꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯆꯠꯂꯤꯕꯁꯤꯡꯁꯦ ꯂꯩꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤꯗ ꯇꯁ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯇꯁ ꯇꯧꯗꯕ ꯃꯔꯝꯅ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯑꯋꯥ ꯑꯅꯥꯁꯤ ꯀꯌꯥ ꯀꯟꯅ ꯂꯩꯔꯣꯏꯕ ꯂꯩꯗꯤ ꯂꯩꯒꯅꯤ ꯊꯦꯡꯅꯒꯅꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯑꯁꯤ ꯑꯗꯨꯝ ꯊꯦꯡꯅꯗꯣꯏꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯗꯕ ꯀꯥ ꯍꯦꯟꯅ ꯑꯌꯦꯠꯄ ꯄꯤꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯦꯕ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯑꯐꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯈꯔ ꯎꯕ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯎꯏꯀꯣ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯕ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯅꯠꯇ꯭ꯔꯒꯅ ꯑꯦꯟꯖꯦꯟꯁ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩꯑꯕ ꯃꯁꯤ ꯂꯩꯕꯁꯤꯅ ꯀꯌꯥꯃꯨꯛ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯐꯩꯅ ꯂꯥꯛꯈꯤꯕ ꯂꯥꯏꯟꯁꯤꯡꯁꯦ ꯃꯁꯤꯁꯦ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯁꯞꯄꯣꯔꯠ ꯂꯥꯏꯟꯁꯤꯡꯁꯦ ꯃꯁꯤꯅ ꯉꯥꯛꯊꯣꯛꯄ ꯑꯣꯏꯌꯦꯕ ꯃꯁꯤꯅ ꯉꯥꯛꯊꯣꯛꯄ ꯃꯔꯝꯅ ꯁꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯃꯁꯤ ꯌꯧꯕ ꯉꯝꯗꯕꯅꯦꯕ ꯑꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯧꯔꯛꯑꯒꯁꯨ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯐꯒꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯥꯏꯟ ꯐꯖꯅ ꯂꯥꯛꯑꯝꯕꯁꯦ ꯃꯌꯦꯛꯁꯦ ꯁꯨꯝ ꯃꯃꯤꯁꯦ ꯁꯨꯝ ꯁꯥꯝꯊꯈꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯑꯦꯟꯖꯦꯟꯁ ꯂꯥꯏꯟꯁ ꯃꯌꯥꯝꯁꯤꯅ ꯉꯥ ꯊꯝꯃꯕꯅꯦꯕ ꯑꯁꯤꯒꯨꯝꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯌꯥ ꯀꯟꯅ ꯏꯐꯦꯛ ꯄꯤꯔꯣꯏꯕ ꯁꯤꯒꯨꯝꯕ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯂꯩꯕ ꯃꯔꯝꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯄꯥꯜꯂꯒꯅ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯒꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯈꯣꯏꯅ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯦꯛꯇ ꯁꯧꯒꯠꯄ ꯃꯈꯣꯏꯅ ꯍꯦꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯅ ꯅꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯍꯟꯗꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗ ꯀꯩꯗ ꯏꯊꯟꯗ ꯆꯠꯂꯦ ꯈꯜꯂꯁꯦ ꯅꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯦ ꯃꯔꯛꯇ ꯌꯥꯔꯛꯇ꯭ꯔꯦ ꯈꯜꯂꯁꯦꯕ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯪꯅ ꯈꯥꯝꯕꯒ ꯃꯊꯟꯇ ꯇꯔꯛ ꯇꯧꯒꯗꯕꯗꯣ ꯋꯥꯛꯁꯣꯞ ꯃꯅꯥꯛꯇꯒ ꯂꯩꯔꯝꯕꯒꯨꯝꯕ ꯂꯩꯗꯅ ꯗꯥꯎ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠꯁꯦ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯃꯤꯕ ꯃꯄꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯀꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯏꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯁꯨꯝ ꯊꯦꯡꯅꯔꯒꯁꯨꯅꯦ ꯗꯥꯎ ꯌꯥꯕꯁꯨ ꯑꯗꯨꯝ ꯑꯣꯏꯒꯅꯦꯕ ꯀꯥ ꯍꯦꯟꯅ ꯋꯥꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯀꯥ ꯍꯦꯟꯅ ꯑꯌꯦꯠꯄ ꯄꯤꯍꯟꯗꯕ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯟꯅꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯌꯥꯝꯅꯁꯨ ꯆꯨꯝꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯣꯝꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯂꯥꯏꯟꯁꯦ ꯁꯞꯄꯣꯔꯠ ꯂꯥꯏꯟꯁꯦ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯌꯦꯠ ꯑꯄꯟꯁꯦ ꯀꯌꯥ ꯀꯟꯅ ꯂꯩꯇꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯅꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯕꯛꯀꯤ ꯃꯃꯤ ꯀꯥꯏꯅ ꯍꯥꯏꯅꯩꯀꯣ ꯂꯥꯏꯐꯇ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯌꯦꯡꯅꯕꯗꯨꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯅꯤꯡꯊꯧꯒꯤ ꯃꯈꯥ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯌꯦꯡꯉꯦꯕ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯌꯦꯡꯕꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏꯟꯁꯦ ꯐꯖꯅ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯦꯜꯂꯞ ꯂꯩ ꯍꯥꯏꯇꯥꯔꯦ
ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯍꯣꯠꯅꯕ ꯀꯟꯗꯕ ꯌꯥꯔꯣꯏ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯦ ꯈꯤꯇꯪ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯤ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕꯁꯤꯗ ꯃꯍꯩꯗꯤ ꯑꯗꯨꯝ ꯐꯪꯕ ꯀꯥ ꯍꯦꯟꯅꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔꯒ ꯁꯨꯝ ꯊꯦꯡꯅꯒꯅꯦꯕ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯃꯤ ꯑꯁꯤ ꯈꯤꯇꯪ ꯇꯦꯜꯂꯞ ꯂꯩꯕ ꯃꯔꯝ ꯑꯁꯤꯅꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯐꯖꯅꯒ ꯂꯩꯕ ꯌꯥꯎꯋꯤ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯒꯣꯚꯔꯃꯦꯟ ꯖꯣꯕꯁꯦ ꯑꯗꯨꯝ ꯆꯍꯤ ꯅꯧꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯝ ꯇꯧꯒꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯤꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯁꯤꯟꯐꯝꯒꯤ ꯃꯃꯤꯗꯤ ꯄꯤꯔꯒꯁꯨ ꯍꯣꯠꯅꯕ ꯀꯟꯗꯕ ꯌꯥꯔꯣꯏꯕ ꯇꯥꯟꯅꯕ ꯀꯟꯗꯕ ꯌꯥꯔꯣꯏꯕ ꯈꯥꯡꯕ ꯀꯟꯗꯕ ꯌꯥꯔꯣꯏꯕ ꯃꯊꯪꯒꯤꯁꯤꯅ ꯊꯕꯛꯀꯤ ꯃꯇꯥꯡꯁꯦ ꯁꯨꯝ ꯂꯥꯛꯑꯕꯅꯤꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯆꯥꯅꯕ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯌꯦꯡꯅꯩꯀꯣ ꯊꯕꯛꯀꯤ ꯃꯃꯤ ꯂꯩꯇ꯭ꯔꯒꯅ ꯕꯤꯖꯤꯅꯦꯁꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯪꯅꯤꯡꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯁꯦ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯈꯨꯅꯥꯎꯕꯤꯒꯤ ꯃꯈꯥ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯌꯦꯡꯉꯦꯕ ꯁꯨꯃꯥꯏꯅ ꯃꯥꯏꯁꯦ ꯂꯥꯏꯟꯁꯦ ꯂꯩ ꯑꯗꯨꯒ ꯁꯤꯗ ꯈꯨꯅꯥꯎꯕꯤ ꯇꯝꯅ ꯆꯠꯀꯗꯕ ꯂꯥꯏꯟꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯈꯨꯅꯥꯎꯕꯤꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯂꯩꯕ ꯃꯔꯝꯅ ꯁꯤꯒꯤ ꯂꯥꯏꯟ ꯁꯤꯒꯤꯁꯦ ꯅꯤꯡꯊꯤꯅ ꯐꯖꯅ ꯆꯞ ꯇꯤꯡꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯁꯦ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯥꯅꯩꯅ ꯑꯩꯍꯥꯛꯅ ꯊꯝꯖꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯁꯤꯗ ꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯆꯥꯅꯩ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯕ ꯃꯔꯝꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯤꯅꯦꯁꯁꯦ ꯑꯃ ꯇꯧꯔꯝꯕꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯕ ꯑꯃ ꯇꯧꯔꯝꯕꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗꯕ ꯁꯤꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯅꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯁꯦꯜꯁꯦ ꯈꯔ ꯑꯗꯨꯝ ꯆꯞꯅ ꯄꯤꯔꯤꯀꯣ ꯄꯩꯁా ꯀꯌꯥ ꯀꯟꯅ ꯇꯨꯡꯕ ꯑꯣꯏꯗ꯭ꯔꯤ ꯇꯨꯡꯗꯤ ꯇꯣꯡꯉꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯈꯔ ꯁꯨꯝ ꯂꯥꯛꯑꯦ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜ ꯐꯣꯝ ꯇꯧꯒꯦ ꯇꯧꯋꯦ ꯃꯔꯝ ꯑꯁꯤꯅꯅꯦ ꯍꯥꯏꯕꯗꯤ ꯁꯤꯗ ꯃꯥꯏ ꯂꯥꯏꯟ ꯉꯁꯥꯏꯒꯤ ꯅꯤꯡꯊꯤꯅ ꯂꯩꯈꯔꯦ ꯑꯗꯣ ꯁꯤꯗ ꯐꯦꯠ ꯂꯥꯏꯟ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯁꯤꯗ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤ ꯇ꯭ꯔꯥꯏꯡꯒꯜ ꯑꯃ ꯐꯣꯝ ꯇꯧꯒꯦ ꯇꯧꯕꯗ ꯁ꯭ꯋꯥꯏꯗ ꯍꯣꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜꯁꯦ ꯆꯠꯂꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯦꯜ ꯇꯨꯡꯗꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯀ꯭ꯔꯣꯁ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯦ ꯇꯨꯡꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯆꯥꯅꯩ ꯇꯧꯕꯇꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩ ꯑꯗꯨꯅ ꯄꯥꯝꯖꯕ ꯍꯩꯅꯕ ꯂꯥꯏꯟ ꯈꯟꯕ ꯆꯪꯉꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯏꯁꯥꯅ ꯄꯥꯝꯖꯕ ꯏꯁꯥꯅ ꯍꯩꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯥꯡꯕ ꯀꯟꯕ ꯈꯔ ꯆꯪꯒꯅꯦꯕ ꯃꯊꯪꯒꯤꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯃꯩ ꯌꯦꯡꯁꯤ ꯐꯦꯠ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯂꯩꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯐꯦꯠ ꯂꯥꯏꯟꯅꯤ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯈꯨꯠꯌꯥꯏ ꯇꯝꯅ ꯆꯠꯄ ꯂꯥꯏꯟꯁꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯥꯏꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯦꯠ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯂꯩꯕ ꯆꯤꯡꯉꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯒꯤꯗꯤ ꯁꯨꯡꯌꯥꯎ ꯐꯥꯎ ꯌꯥꯎꯅꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯃꯥꯒꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯁꯤ ꯍꯣꯠꯅꯕ ꯀꯜꯂꯤ ꯈꯥꯡꯕ ꯀꯜꯂꯤ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯀꯥꯔꯛꯏꯁꯤꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯇꯠꯂꯒꯁꯨ ꯑꯃꯨꯛ ꯁꯝꯊꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯕꯛ ꯁꯤꯟꯐꯝꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔꯗꯤ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗꯗꯤ ꯁꯞꯄꯣꯔꯠꯁꯦ ꯀꯌꯥ ꯂꯩꯔꯣꯏ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯌꯦꯕ ꯃꯤꯒꯤ ꯃꯇꯦꯡꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯤꯒꯤ ꯃꯇꯦꯡꯅ ꯃꯅꯤꯡ ꯊꯨꯡꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏꯕ ꯉꯁꯥꯏ ꯁꯤꯗ ꯁꯞꯄꯣꯔꯠ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯅꯍꯥꯛꯅ ꯑꯋꯥ ꯑꯅꯥ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯕꯨꯅꯦꯕ ꯁꯤ ꯂꯩꯒꯤꯁꯤꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯗ ꯑꯩꯅ ꯐꯦꯠ ꯂꯥꯏꯟꯗ ꯄꯤꯖꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤ ꯀꯌా ꯂꯩꯔꯣꯏꯕ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯅꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯅꯍꯥꯛ ꯅꯁꯥꯅ ꯍꯣꯠꯅꯖꯔꯒ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯛꯇꯁꯨ ꯇꯠꯄ ꯌꯥꯎꯕ ꯃꯔꯝꯅ ꯁꯤꯟꯐꯝꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯃꯥꯏ ꯄꯥꯛꯄꯗꯨ ꯄꯤꯒꯅꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ 50 ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯏ ꯂꯥꯏꯕꯛꯀꯤ ꯃꯩꯁꯦ ꯑꯗꯨꯒ ꯆꯍꯤꯁꯦ ꯑꯩꯈꯣꯏꯒꯤ 50 ꯃꯇꯨꯡ 90 ꯍꯥꯏꯇꯥꯔꯦꯀꯣ 90 ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯟꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ 50 ꯑꯗꯨꯋꯥꯏꯗꯁꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯍꯤ 90 ꯐꯥꯎꯗꯤ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯈꯥꯡꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯝ ꯂꯥꯛꯆꯕ ꯍꯥꯏꯇꯥꯔꯦ ꯃꯔꯛꯇ ꯆꯍꯤ 90 ꯑꯗꯨꯋꯥꯏꯗ ꯈꯤꯇꯪ ꯑꯌꯦꯠ ꯑꯄꯟꯈꯔ ꯂꯩꯕ ꯊꯕꯛ ꯁꯤꯟꯐꯝꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯂꯩꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤꯁꯤꯅ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯅꯥꯎꯒꯤ ꯃꯈꯥꯒꯤ ꯈꯨꯠꯅꯆꯦꯞꯀꯤ ꯁꯣꯝꯗ ꯃꯃꯤꯁꯦ ꯂꯧꯒꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯈꯨꯅꯥꯎꯒꯤ ꯃꯈꯥꯒꯤ ꯁ꯭ꯋꯥꯏꯁꯤꯅꯤꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯕ ꯍꯥꯔꯠ ꯂꯥꯏꯟꯗꯣ ꯍꯥꯔꯠ ꯂꯥꯏꯟꯒꯤ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯂꯥꯏꯟꯁꯤꯅꯤꯀꯣ ꯁꯤ ꯍꯥꯔꯠ ꯂꯥꯏꯟꯒꯤ ꯍꯧꯔꯛꯄ ꯖꯒꯥꯅꯤ ꯁꯤꯗꯩꯅ ꯈꯨꯅꯥꯎꯒꯤ ꯃꯈꯥ ꯁꯥꯏꯕꯣꯛꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯕꯣꯛꯀꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯃꯦꯔꯤꯌꯁ ꯂꯥꯏꯟ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯦꯔꯤꯌꯁ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯛꯆꯒꯦ
ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯟ ꯑꯁꯤ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯂꯩꯕ ꯑꯣꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯥꯝ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒ ꯃꯔꯤ ꯐꯕ ꯃꯣꯠ ꯆꯥꯅꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯕꯤꯔꯦꯀꯣ ꯁꯤꯗ ꯃꯥꯒꯤ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯁꯤꯗꯒꯤ ꯁꯥꯡꯅ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯍꯤ ꯈꯤꯇꯪ ꯌꯥꯝꯖꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 40-50 ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯍꯥꯛꯀꯤ ꯆꯍꯤꯁꯦ 92ꯅꯦꯕꯀꯣ 90 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯈꯤꯇꯪ ꯃꯣꯠꯁꯤ ꯈꯔ ꯈꯦꯠꯅꯕ ꯈꯤꯇꯪ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯒꯤ ꯈꯤꯇꯪ ꯃꯔꯤ ꯇꯨꯔꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯅꯒꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦ ꯃꯁꯤ ꯁꯨꯝ ꯑꯃꯅ ꯑꯃꯕꯨ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯒꯁꯨ ꯊꯦꯝꯖꯤꯟꯅꯕ ꯃꯊꯧ ꯈꯔ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯃꯌꯥꯝ ꯂꯩꯈꯤꯕꯗꯣ ꯃꯗꯨꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯗ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯃꯌꯥꯝ ꯂꯩꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯁꯞꯄꯣꯔꯠ ꯂꯩꯕ ꯃꯇꯦꯡ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯍꯥꯔꯠ ꯂꯥꯏꯟ ꯅꯤꯡꯊꯤꯅ ꯂꯩꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯁꯨꯝꯅ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯥꯡꯁꯦ ꯃꯍꯥꯛꯀꯤ ꯔꯤꯖꯜꯠꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯤꯖꯕꯅꯤ ꯑꯗꯣ ꯄꯤꯔꯤꯕ ꯔꯤꯖꯜꯠꯁꯦ ꯑꯁꯤꯒꯨꯝꯅ ꯑꯗꯨꯝ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯔꯤꯖꯜꯠ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦꯀꯣ PDF ꯐꯥꯏꯜꯗ ꯐꯖꯅ ꯀꯝꯄ꯭ꯌꯨꯇꯔ ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯔꯤꯖꯜꯠ ꯄꯤꯖꯕꯅꯤ ꯑꯗꯣꯝ ꯑꯗꯣꯝꯅ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ WhatsAppꯀꯤ ꯅꯝꯕꯔ ꯑꯃ ꯑꯩꯅ ꯑꯗꯨꯝ ꯄꯤꯖꯔꯤꯁꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯝꯃꯅꯤꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯊꯣꯛꯍꯜꯂꯕꯅꯤ ꯃꯗꯨꯗ ꯑꯗꯨꯝ WhatsAppꯀꯤ ꯊ꯭ꯔꯨꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯣ ꯀꯣꯜꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯃꯦꯁꯦꯖꯇꯣ ꯑꯗꯣꯝꯅ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯔꯤꯗꯣ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯄꯤꯖꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯨꯕꯥꯛꯀꯤ ꯐꯣꯇꯣ ꯁꯨꯃꯥꯏꯅ ꯅꯝꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯃꯨꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯈꯨꯕꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯗꯤꯇꯦꯜꯁ ꯈꯔ ꯑꯗꯨꯝ ꯂꯧꯒꯅꯤꯀꯣ ꯑꯗꯨꯒ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯔꯦꯀꯣꯔꯠ ꯂꯩꯍꯧꯅꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯒ ꯆꯍꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯂꯧꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯖꯜꯠꯇꯣ ꯀꯨꯞꯊꯅ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯗꯣꯝꯅ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯀꯣꯜꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ